हंड्रेड की 2026 की FIFA Football World Cup India de Yengba Phangloidouri Bull Kau Bahiri Basallaba Sina Angang Masu Uba Yadriba Karigino Hangway Haiba Ziba si Ising Amasung Kangpal Animating Himbang Ammi Aduba Asigum Laba Hangway Ama Hariba Hangway si Karigum Ising the Loukhatpaga Masi Siba Asina Singba interesting wherever random packsing Asigi Pison Asidamutang Punjake Fact number 1 the Lobirasi San Amadi Iroigi Makogi Sagai Singi Mamit Singasi partially color blind Loino Oi Makoy na blue, yellow, brown amadi gray hairiba machu singa si khaktamak khangtok pangami aduga makoy na red amasung green hairiba machu si khangtok pangamde masigi masana natraga festival asibudi mayamna su social media da soidnu biram lagani masi Spain gi the San Fermin hairiba festival aduni masida bull sallaba ekoi manipuri da masi kaw bahai kadra masina angang ba machu gi PS da waigada bagi kuitan tanaba aduna matang asida hangba yari badi color blind oiba bull asina Angang masugi PSC uba yadriba asuki matik yamna sauriba waigadabagi kuitan tanariba karikino tasengba gi bulla sina angang masugi P uba yadaba natte masida PSC bu paiduna leiriba mi asina bulgi mamanga duda PSC ko hai haiduna leibana bulla dubu attract tongna bahut nei masida bull asigi brand natural oiba aggression dubu trigger tohanduna mahakpu sauhan bani aduna saurba bulla duna haiduna leiriba lengiba posak adubu sauraduna waigadabi kuitan tanaribani aduna masida angang ba natrabasu atopa masugi phi oirabasu asumna bu tawrabadi bullasina waigadabi tanarakani fact number 2 da muglaksirake pro hangoi heriba jiba si amphibious animal amani masina ising amadi kangphal animakta hingba ngammi adu malema sida asigumlaba hangoi ama heriba hangoi asi karigumba masi isingdagi lokhatuna ngaihaktang thamba targadi masi sigadaba Masigi hangway sige mamingna Titicaca water frog kawi Masi Peru amadi Bolivia border ta leiba Titicaca hariba pad asida phangi Masigi hangway sige lungs ke capacity asi asuki matik yamna piti aduna hangway sina maki skin gi matingna ising da yawba oxygen sing absorb togduna sor holle maram asina karigumba hangway asi ising dagi kuina ngayaktang lokhatuna thamba targadi sor honba ngamdaduna si maraksida mikup amtang lawjake Hi mayam som cricket pami how ki bacha hi kunna sida ruling party na puglakpa bill amabo India ki parliament da pass to bangam khidre masima constitution gi jamaga kunthra matoi suba amendment bill ne masibu women's reservation bill hena ka chukhang nei how ki ba numit nini humni sida masigi matang da discussion kya tongnari aduna fake sida masigi bill asigi matang da mayam amtang gyan tamina se masigi women's reservation bill haribasi Modi sarkar na parliament pukhalaki bani masigi bill asigi matung inna karigumba masi pass toba targati Lok Sabha da nupi MP singi sit asi chada 33% lehengani haibasini bill asi pass tongna bagi damakta MLA singi masida subna tangi majority khakta phangbana taba Lok Sabha set ki saruk ahum thokpagi saruk ani vote phangbo igadabani aduna voting toba matamda India gi Lok Sabha da punna MP 544 leibagi manungda bill asibu yaningba MP 298 na vote piki aduga bill asigi mayokta MP 230 leikhi aduna masida ngasagi 2/3 majority oigadaba vote yankai gani thui watpana women's reservation bill pass tobangam khide matang asida mayam su khanbiramba yai madudi masi yamna phaba waphamni nupi singbu nupa singa thongmana chakmina duna hena sakti lehenaba bill ni aduba matang asida twist ama leiri bill asida subna tangi women's reservation bill khatamak oidri masigi bill asigi marumda delimitation bill su yauri aduna sarkar na ani asi voting punna tawduna nupi gi minungsigi marumda delimitation bill su pass tongna bahut abani aduga masigi delimitation asina 2011 gi census ki matung ina pangthokani haibasini karigumba masigi delimitation bill asina pass toba targati Lok Sabha gi 543 seat leiba si population gi matung inna masidagi henkat khraga MP gi masing asi 850 oigadori bani aduba masidagi suhena ngakningai oiribadi henkalakadoriba masigi MP singi masing singasi state khudingmakta distribute tobagi mahutta population khwaidagi yamba state singdana hena pisinba aduga north east amadi south India da leiriba state sing masida makogi praja singbu education piduna amadi population control togduna leiriba state sing asidati Hujik leiriba makogi MP masing singadudagi ihen henkaloi doribani screen da uriba image asida amungtang yengbiu hokiba chahi kunna sida northern India gi state sing da henkalakliba population growth asi 21% dagi taba amata yauti aduga south na Kerala gi 4.9% aduga Andhra Pradesh ki 11% asina yam yamli
aduna karigumba masigi delimitation bill asina pass toramba taragadi missing yamna yamba North India ge state UP da 80 MP lerambada masidagi henkatuna 138 MP phobo oigadoribani aduga Bihar da 40 MP lebada 72 MP phobo henkalkani asumna atai state Rajasthan Gujarat amadi MP na chingba asisu mangai aduga South India ge state Tamil Nadu dana 39 MP lerambada 58 phobo henkalakpa aduga Kerala gina hanna leramba MP dudagi kun phobo henkalakpa yai masid tangai phadabadi South Indian state singi ase makogi leramba MP sing adudagi masing tathrakpa su yaribani aduna BJP government gi makogi pandam ase BJP na sasan todun leiriba North India ge state singda masida Hindu Muslim tawraga vote khomba yagadaba mafam sing asida MP masing yamna leiba taragati center da paliba BJP gi lenga kasisu lakadoriba chahi kun kuntra si phawda makogi sasan asi maiti dina basemlakpa bill ni aduna opposition na masigi bill amadi women reservation bill asibu parliament da pass tahon kidabani aduba ningsing ba yabadi women's reservation bill asi 2024 Lok Sabha election mamangda 2023 da parliament na pass tawkraba bill amani aduna opposition MP singna MP ki seat asi 850 phoba henkatlaga women's reservation pibigi mahutta hujik leiriba MP masing 544 asidagi 33% oina women's ki reservation PC haibasini aduna bill asigi matangda mayam ge kari mot leibibage opposition na phongdor liba se chummi hena khandibra natragana sarkar na purak liba sina chummi hena lobibra fact number 4 da 12 June dagi haugadoriba USA Canada amadi Mexico da pangthokadoriba handak sehigi khwaidagi chawba sport event FIFA Football World Cup 2026 tha ani phajilaktre adubu masi handakti India da yengba phangloidouri masigi maram asimak hujik phobada masibu live telecast oina thadopinaba broadcaster amata mangjil thana tholpa leitre ningsing bayabadi 2022 ki Qatar da pangthokhiba World Cup aduda Jio Cinema na $62 million da broadcasting right leiduna telecast tokhibani Qatar da pangthokhiba World Cup adumak ekhoina yengbada achuki matik yamna nungaiba matam match khudimak numidang oiram pung 3 makhai dagi hauraga ayambana midnight yugdringi mamangda loiba match ngaktani aduna India da masi 110 digital viewers sing yengnakhi masida phoba madugi World Cup aduda Jio Cinema na $62 million broadcasting right khars tawduna leibada sudna tangi $36 million khatamak tanba ngamkhi haibadi masida $26 million ki amang balaikhi aduga handak sehigi World Cup asigi damakta FIFA na India ki broadcaster sing da piriba price tag asi $100 million ni masimak asuki matik yamna wangba amount ni masigi sumatakta handaki World Cup asimak North America continent da pangthokadabana masida sanagadoriba match sing ayamba Indian time da midnight ki matungda amati yamna anganba pung 3 amadi pung 3 makhai dagi hawba phawsu yauri masimak mi ayambana pothaduna tumnaba matamni aduna masida broadcaster singna live telecast thadongnabasu viewers sing yamna hanthagani aduna masigi advertising revenue dagi broadcasting right lebagi amount ado hanjanba haibasi wana thokani masigi sumathakta India haibasi cricket ta ngawbali bakni masida ayamba sports channel khudima cricket ki chillaba schedule asida engage loina oiduna leinari aduna maming leirba sports channel sing Jio Hotstar amadi Sony na chingba sing mangjil than amata tholktri amaromdana World Cup asi asumasum naksilakpaga loinana FIFA na India da broadcasting right lebagi amount asi $100 million oirambadagi broadcaster singa negotiate tongnabagi matung inna $50 million da hanthaki masida fawba leibinaba amata leitabadagi FIFA na hujik $35 million da hanthakre masimak oijarabasu hujik fawbagi oinadi sports channel amata na tholaktuna masigi broadcasting right leiragani habagi wafam leitri aduna India da leiriba football fencing asi handaki World Cup asi yengba phanglaroitra thajaba yabadi World Cup na sum naksilakliba makhai FIFA na su makhogi amount asi khara hantharakuna $25 million namki changda oirabadi Jio Hotstar natragana Sony na leiba yabagi oithokpasu leiri karigumba masida oithoktaba targana atop option amata Prasar Bharati mayamna DD National hainariba national television asina yamna hanthaba amount da USA ki company amadagi license loraga live telecast thadokpa yabagi oithokpasu leiri adubu hujik phawbagi oinadi FIFA World Cup asigdamakta India da confirm oiba broadcaster amata leitri video se nungai bi taragadi like share amasung comment tobiu aduga makha tarakpa interesting facts singidamakta video si loisilakpada somna amazing fact manipur YouTube channel busu subscribe amutang toksinbiramu